Akasbani Imphal Wahengbam Rajesh na pau pajari ahanbada marueba pau NPP President Conrad K Sangmana rises the Santi amasung tangdu leitaba purakna bohonabada mahaki dol na pangbaya ba mateng pangani hari Malim gi atay mafam singa loina na Manipur sungasi World Mental Health Day gi thoram pangthokani amasung Bihar Bidhan Sabha Mikhal gi ahanba tangaki notification ngasi thoklagani Numinini ki khongchut ngarang Imphal la thunglakiba National People's Party NPP ki President Conrad K Sangmana ngasi ayuk paumi singa unagani ngarang Imphal hek thunglabaga Siri Sangmana Civil Society Organization singi lusingba sing amasung tampaki mapam kyada lanjen aduna leiriba mioi singa unaki Unabaduda Meghalaya ki Mukhyamantri su oiriba NPP ki President na lamdamasa santi amasung tangdu laitaba hanjilana bohonabada mahaki dolna stakeholder punamaka thabak tawminagani haina phongdoki Mangnai Manipur lagiba asi maruibagi pandamdi raija asigi miyamna thengnariba khudongchadaba sing adu hakthengana khangdokpaga loinana masibu loisinaba hotnabani Siri Sangman hai lamdamasda matam chupada santi tangdu leitaba amasung chakhotpa puraknaba honabada mahaki dolna raija asigi miyanga punna honaminagani Shiri Sangma ngasi kangpopida satuna mafam adugi civil society organization sing amasung lanjena duna leiriba mioi singa unagani madugi tungda Shiri Sangma Nagaland gi dambak khongsan khigani Security Force na Raija sigi jila singi chingnaba mafam singda thi humbagi thabak amasung area domination gi thabak leptana chatari Manipur Police na topa cherola man hai ngarang kakching jila gi chingkakpham turel Buffalo Farm dagi Security Force na yamlaba khuju khulai sing phagaki khulai sing adugi manungda AK ghatak ama G3 rifle ama single barrel rifle manga ahangba magazine taruk pokhaiba yaba polam sing kapaya yaba nongmi maru bulletproof jacket wireless set amadi atei polam kya fagat ki numit asimakta da Imphal East Dilagi Sagolmang Police Station ge manung chanba Changsang Hill Range dagi Security Force na single barrel ahum double barrel ama carbine ama .32 pistol ama nongmi maru sing bulletproof jacket anti riot cartridge na singba phangki Akang pawgi matungina miyamdagi sel khaibada chenaba singphabagi thabaksu leptana chathari ngarang Security Force na Imphal West ki Uripok Huidrom Lekai digi KYKL gi masana masabo Sergeant ni haijaba mioi ama phaki World Mental Health Day gi thoram ngasi pangthokli Access to Services Mental Health in Catastrophes and Emergency haiba hiramda National Mental Health Program National Health Mission Manipur amasung Directorate of Health Services Manipur na sinduna Imphal da ngasi thoram asi pangthokani Thoromda Haksel amasung Yaifa Yumbalgi Commissioner cum Secretary Sri Suman Singh Haksel gi Director Dr. N Hemanta Kumar na singba saruk yagani Thorongi saruk amoy na ngasi ayok khwaraman ima kaithelda mental health ki matangda miyambu hena khanganaba street play ama utkani Street play asi Thawbal Bazar dasu ngasi nungthil utkani hari Thaurangi saruk amoy na Kangla Getagi Imphal gi Nambulen phawba mental health awareness rally ama chatkani World Mental Health Day gi thoram Center for Mental Hygiene sinduna ngarang pangthoki thoromduda athoiba mingtulen oina saruk yakiba RIMS ki Psychiatry Bibaki hanagi head Dr. RK Lenin nahai hauziki matamda mental health haibasi yamna maru oiba ama oirakli Rises the mental health ka mari lainaba institution amasung matik charba professional sing marang kaina leitri All Manipur Senior Citizens Welfare Association Mongsangai Imphal West na sinduna nomagi ba mifam mangarang Manipur State Museum gi conference hall da pangthokre mifam aduda Senior Citizens Organization singi oiba All Manipur Senior Citizens Confederation kauba apex body ama sembaga loinana member kunmathoi legadaba managing committee amasu semki Academic session lisingani kunmanga kuntaruki oina sakanglaba veterinary college singda ming channabagi dambak NEET UG lisingani kunimanga qualified torba candidate singa BCI counseling ki dambak online registration tawba yagani haina veterinary director na thokpa cherola mana khangalakli Council of Higher Secondary Education Manipur gi makhada laiba school singi class 12 Higher Secondary Practical Examination lisingani kuntaruk January thada pangthoklagani hari hiramasiga mari leinana school singi principal singna matik chaba thabak lokatnaba council secretary na thokpa cherola mana khangalakli Marfutaruk Suba Battalion CRPF na Longmai Students Union ga kusam narga Inter School Football Tournament ngarang digi Longmai Common Ground da hokre Khelo India campaign gi makha da pangthokpa tournament asida punna school ni pana saruk yari ngarang hogdopagi match da EEV na Tajai Public Higher Secondary School bu panjal manga sino da thoiki tabiriba pawasi Akasbani Imphal degini
Bihar Bidhan Sabha Mikhal gi ahan batang ki notification ngasi thok lagani notification thok ki bagalona na mirep sing na makoi gi mirep se sing pisin ba yaragani ahan batang ta sit chama kunma thogi bot thadanagani mirep se pisin bagi aroi ba numina thas gi tara tare ni ahan batang ki bot November 3 ta thadanagani ani suba tangkakna November 13 da sit chama humbudrani thoi gi damak bot thadanagani Mikhal asi gi damak punna official lak nipan lising yangkai season aduna Mikhal santi oina pangthok na ba honagadori maragasida Mikhal gi notification Thokrabasu Sarkar Pariba NDA Amasung Birodi Grand Alliance ki Marakta Sit Yenabagi Matangda Hausi Pawba Laikai Tadri. Pradhan Mantri Narendra Modi Hari Laibak Asigi Digital Ecosystem na Malengi Innovation Amasung Inclusion da Global Standard Yawang Amlakli. Mumbai Dangarang Global FinTech Fest Lisingani Kumangada Wangang Aduna Siri Modi Hai Laibak Asna UPI ki Kutang da Tha Amada Lupa Koti Lak Kun Manga Hen Bagi Transaction Billion Kun Hena Tauri Siri Modi Hai. आज भारत में डिजिटल पेमेंट्स एक रूटीन बन चुका है और इसका सबसे बड़ा क्रेडिट जेम ट्रिनिटी यानी जनधन आधार और मोबाइल को जाता है आप यूपीए के ट्रांजैक्शन ही देखिए आज हर महीने 20 बिलियन ट्रांजैक्शंस हो रहे हैं इनकी वैल्यू 25 ट्रिलियन रुपीस से अधिक है Thoramdu Wangang bada United Kingdom ki Pradhan Mantri Keir Starmer na hai United Kingdom amasung Bharat asi fintech ki lamda mahuksa dagi lerak laba mapang amo oibata natana malem gi luchingba oirakli mang hai Bharat amasung UK gi free trade agreement na laibak ani gi GDP phagat anbada chawna mateng oiragani ngasi phongba pauchi sing gi maroi pauching gi damak hauji Waikhom Chitradhani leire Chitradhani Thagachari Rajesh Meghalaya की चीफ मिनिस्टर कॉनराड के संगमागी मणिपुर खोंगचट की पाव मणिपुर यूनिवर्सिटी की पैसा लाना सिजिनखिबगी मतंग एनफोर्समेंट डायरेक्टोरेट न चथरखिबा इन्वेस्टिगेशन की पाव अमदी दिल्ली दा लेरिबा एमएलए सिंह की पाव नंगसी फोंगबा पावची सिंह की मरुइबा पावसिंग ओइरी कॉनराड के संगमाना सीएसओ सिंह अमदी आईडीबी सिंह उनदुना राज्य सिदा तंगदु लैताब पुरकनबगी मतंग खनख्रे पॉपुलर गवर्नमेंट अमा सेमद्रिंगैदा राज्य सिदा मपुंग फाना तंगदु लैताब पुरकप तंगाई फदे हाइबा श्री संगमागी वाफम पीपल्स क्रॉनिकल की अहानबा हेडलाइन तौरे Sanga Express Manipuri edition da Delhi da lairiba MLA sing na ngasi BL Santos unaraba yari government sembagi thajabadi sambit na pirakle hai na ahan ba headline tawri Humdrama thoi shuba wildlife week celebration lisingani kunmanga loishin kre wildlife kan ba haibasi aiko isa na isa kanano masak takpani chauthok chaningai ni haiba governor gi wafam na harol gi thogdangi ahan balamai da fongle pokna famda MU gi fraud case haiba wafam asigi makhada ED na lupa lak humdrama thoi gi lanthum attach torokre haina ahan ba headline tawri Manipur da lengak sembada NPP na sagot kani haiba Conrad ke sangmagi wafam sanaleba ki ani shuba headline tawri BJP gi MP Marirak Oiduna Union Minister Oiramba Rajen Gohen Yauna Maru eba mioi taratret BJP dagi tokre haba pawasi huyelan pawgi ani shuba headline tawri Governor Ajay Kumar Vala na jiribam khongsang tupul Imphal Railway Project Review tawkibagi paw Sanga Express English edition gi ahan balamai da fongle Senior Police Officer Kuntra transfer tawkibagi paw Morning Bell gi ahan balamai da fongle Lingjel manadrabadi mitaina Indian oirabasu khudong thiningai ni India gi mayok to leibasu mutningai ni haiba Pripak Pro gi wafam pokna fam gi ahan balamai da fongli Sanga Express Manipuri edition da apun ba saktam nungsi chana bada singnare haiba Pripak gi wafam anchor kalam da fongli Ganview Melda Tamenglong da blood donation camp amadi quality voluntary blood donor gi matang da awareness cum interaction program pangthokibagi paw ahan bal Headline Tauri, Tamenglong Times da NACN IM gi luchingba muibana mahaki pokna fam lamdam somdam khulda lakpada mitai lipul na taram na ugli haiba paw asi headline Tauri, Hills Hornbill Express da Sanapati Jila gi Bendramai Biles da Burmese Python Singh thadok haiba paw Fongli Rajesh Thagachari Chitradhani aroibada maroiba paw NPP President Conrad K. Sangmana Raisa se Santi amasung tangdu leitaba purak na bohona beda mahaki dol na pangba yaba mateng pangani hari malim gi atei mapam singaloina na Manipur sungasi World Mental Health Day gi thoram pangthokani amasung Bihar Bidhan Sabha Mikhal gi ahan batangka ki notification ngasi thoklagani paw loijare